Online Manipuri numidangi pau mi ing tabiriba pumnamak puthoi laisrumna khurumjari ahanbada maroiba pau. Kuki Militant Chamapan Changlakhi Haibagi detail report pikhalangnaba army gi maikaidagi security advisor da khangalakle. Ningthina train tawraba Kuki Militant Chamapan Manipur da September 19 changlakani haiba wafam amagi matangda masigi chapchaba report ama Manipur gi security advisor Millitantsinga na army gi maikaida priyangnaba hairakle. Manipur da train tawraba Kuki Militant Chamapan changlaktuna landa chathanaba sem sare haibagi matangda Manipur gi security advisor Millitantsinga na tha asigi kunda pangthokpa press conference amada masigi matangda security gi oiba chapchaba tharang lokhale haina phongdokhibani. Indian Army gi special corps na X ki kuthangda phongdorakpada wafam asi yamna hakchina lofam thokpana chapchaba security gi oiba Thaurang lokhanaba Kuki Militant Chamapan changlakani haibagi information asigi chapchaba wafam sing security advisor gi office na khangalakadabani. Masigi information asi hujimaki oinadi army na phangba leitri haidi. Information asi ahanba oina CM office na DGP amadi security advisor da khangalakibani haibagi leak oiba letter aduna uli India amasung Myanmar anigi marakta kilometer 1492 ngamkhai puli bani masigi manungda Arunachal Pradesh ki sarukna kilometer 410 Nagaland na kilometer 113 Manipur na 319 amasung Mizoram na kilometer 110 oiribani. Makha tarakpa update Kuki Millitantsinga Central Force ka lautunari haiba mayek sengle Kokomi Manipur gi security advisor Millitantsinga na train tawraba Kuki Militant Chamapan Myanmar dagi Manipur da changlakre haina phongdokhiwa wafam angakpoi Central Force lising humpu lairiba sida Kuki Militant sing na iraila na changsilakpa simang na Central Force ka Kuki Militant singa lautunare haiba mayek sengle haina Coordinating Committee on Manipur Integrity Kokomi na phongdorakli Kokomi na thadorok pacherol amada train tawraba Kuki Militant Chamapan Myanmar dagi Manipur da changsinkre haibagi matangda Secretary to Chief Minister Ningthozam Geoffrey na official oiba cherol ama thokiba miyamna khangnakhi masida masibu achumbara ananbara haina Miyamna chamamnaba leiringai cherakda security advisor Millitantsinga na thasigi kunda CM secretariat ta paumising unaba amada Indian security ki intelligence tampirakpa report ki matung inna Myanmar dagi ningthina train tawraba Kuki Militant Chamapan Manipur si changsinkre haiba chumle haina phongdokhiba angakpa poi asok yamkraba Central Force sing leiriba amadi state force su leiriba sina mathau ningthina pangthoklamlabadi Kuki Millitantsin law kaina changsilakpa ngamloi adubo siguma Kuki Millitantsin na iraila na changsilakpa ngamliba sina takpadi Central Force ka Kuki terrorist kangbuga Lautuna bani haiba mayek sengle hairi. Cherol sin hai mamang chahi 2023 gi May ahom dagi asigumba Kuki terrorist sing asina Manipur da narol da changlaktuna mitei miyam da landa duna genocide chatharakpada Central Force na yengdun leiri security advisor Millitantsinga na ningthina train tawrba Kuki terrorist sing na mioi kuntra na saba kangluf khaidoktuna leiri haibasi khanglaba phawbada Central Force lising humfu leiriba amadi state force lising kuntra manga hena leiriba sida ngasi phawbada tumina yengduna leiriba se Central lengakna Manipur thukaina ba khotna bani haina lawdaba ngamloi Mamang thakta Kokomi gi maikaidagi Jirbam district ta Kuki terrorist sing changsilaktuna landara kadore haina khangalaba phawbada security advisor amadi DGP na lokhapam thokpa thabak lokhatkidabana ngasi phawbada Kuki terrorist sing na Jirbam da landaraktuna hatpa tuppagi thabak asi chatharakpani Myanmar rom gi narol da Kuki Militant Chamapan lom changsilakpada Central Force amadi state force na matam chana faraga matik chaba action lokhatkre haina kudam changdam kaya ga loina miyam da khangalabadi miyam na Central Force sing asina mahaki praja miyam bu thamoi seng na ngak seli haina kai khumna Gani Central Force amadi Kuki terrorist kangbu singa lautu naraga narol da changsilagliba Kuki terrorist sing miyam na uki khangkhibadagi micha miyam ngakna bani haiduna security advisor na chair lawraga security force ki awang bathakta strategic operation group SOG gi mifam kauribasi kadai fawba thamoi sengna micha miyam bungak sengadagi haibasi miyam na thajaningai oide haidi maramasina India lengangna Manipur gi miyam bu masagi sengba citizen ama oina ikai khumna birak badi asigumba proxy war gi thawong asi kudakta lepiu hojik tholiba irang ase Central lengak amadi state lengak anina athuba matamda loishilu hainasu Kokomi gi maikaidagi taksilakli makha tarakpa update viral video amana maitei amadi maitei pangal anigi amatta oiba maribu yaikai thingaina ba honarakli basi lengana thidokpi duna matik chaba thabok lokhot piu folks Idai pangakpada pambom tingduna maitei amadi maitei pangal anigi leinarakliba amatta oibagi maribu yaikai thugainaba mawongda audio ama viral ohelakpa yamna mathong huktaba thawongni haina Federation of Civil Society Organization Manipur Folks
amadi chaminariba luf taraga tarukna fongdoragli kagwada laiba Federation of Civil Society Organization Folks Manipur Gip Office ta lup asiga chaminariba luf tara taruki thomi sing yauna ngasi pangthokpa pawgi mifam amada Folks ki General Secretary Angom Sunil Kumar na fongdokibada tha asigi tang taraga nipalda social media da audio ama viral oihalakkiba aduna maitei amasung maitei pangal anigi lainariba ama toiba nungsibagi mari asida singsep thanaba sinba oina thogale maitei pangal sing chahi cha kayagi mamangdagi maitei sing ama to oina laiminaragli bani chahi tare khuntakhiba kumja 1891 gi Anglo Manipur War da ama to oina lepminaduna pambom tingminakibani leiba asigi hojik oiriba kari tholagadagi khangdaba asida asigumba audio thadorokpa asi yamna mathong hoktabagi thabakni lengang na sosikuma thabakta chenariba si maitei laktagi oirabasu maitei pangal laktagi oirabasu thidoklaga matik chaba thabak lokhat piu maitei pangal laktasu asiguma thabak asina thamoi sokpa yarambai leirabasu thajabi raganu aikhoi puna maitei amadi maitei pangal singi puari khangbaga loinana academic syllabus ta hablaga tambiba mathau tare puari khangdabana siguma mathong hoktaba thaba si chatharakpa oigani lenga asige hojik mayong nariba lana si dasu maitei pangal singna imalaiba kidamak pambom tinglibani haiba khangba mathau tai tunglom chata Manipur sotha honaba sinbagi mahuta mangda chakhanaba oina honaminan si haiki pawgi mifam aduda saruk yakiba Manipur Muslim Welfare Organization MMWO gi president Boboy Korimayum na hai maitei amasung maitei pangal anigi nungsinaba thajanaba manganaba honaroisi khangawdabadagi lanai interest oiragasu kanagumbagi ithildagi oiragasu tungdadi asigumba asi thokpigenu maitei pangal 15 suba century gi matamdagi nungsi sanana lamdam asida khunda laitaduna laiminarglebani aikhoi yeknaba masak khangsi lamdam asigi historical Chronicle singna maitei amadi maitei pangal anigi mari masak sengna takcharaga lairibani masida ethnic ki oiba issue sing sagaloisi lengang na sumari leinaba authority na audio thadorogliba si thidokpiu yengduna leibana di asigumba asina thoningdaba thodok tholakpa yai masida lengang na logadaba thodang adu yamna chawi haiki